Garido haifet kana thawi. Phana kuina thaururaba matung yumdadi hanjindre. Office toina direct lagle. Matamdi thengjinkhre adubu pathau yumda hanbagi wakhal leite. Ngasai office tagi hankibada setkiba dress tu su hongdre. Purit khudang anidu haifet thekatlaga nakalda leiriba cigarette box do hangdoktuna ama jamkhali. Wakhal do khanglumlum thai. Thamoisu khangson son thabagu. Sordo maikhuga loinana sangno hondui. Nakalda leiriba phone do hangdoktuna laijagi number da call tawshili. Thamoigi ningaina kanmanbana amuk hanna magi maikai yenglaklanu haina michai thina chairakhrabasu. Nungsibagi nongleina kanman khibana thawai hakchangsu humduna pubani. Phone do paikhalakpaga kari wari sagani mana sauragana karamna themgani. Thina chairaklagana karamna tathokani haiba khanthaba ngamde. Adubu khonjel do takhidaba kuirakpana ngauchatnaraba misak ama ole pathau. Magi khonjel da oirabasu tajagi magi mami da oirabasu lachagi khanna. Phone do tawbani adubu number do switch off hairakpaduda pathau phone number do thangatuna amuk yengi. Amuksu call tawshili adubu switch off haiduna laikre. Mamana chattuna laijabu unarubado soidana thamoi shoklamgani khangbana amukka hena leiba yadrabani. Madugi sumathakta ahingsida switch off hairakpaduna amukka hena leiba yadre. Wakhaldo mawon khalli. Kari tawni tawfam khangda mamit ushinduna chair duda ngathaduna leiringai phone lakpagi vibration makholduda masado khangchong khatuna paikhatuna yengle. Laijagi call soidana oiramgani khalli adubu thebagi oirambaduda paidre. Thebasu anirak ahumlak tawshilai adubu pathawna ngamduna paikhatre. Ngayak sum leiraga amuksu call lakpaduda sauning manduna yenglubada malangi number oirami. Ahing athengbasida matang icha chadana malangna call tawrakpada wakhalda swai lauba phawi atai karisu natte. Karigumba laijagi pau tamge haina tawrakpo oiramlebadi haina pakhatjabani. Hello. Nangbu kai leige? Kaigino? Kaidorage? Imabokna khuldaga lakbrana hangaine phone su paikhattege yumdagi saunaraga thoki hai kaidaunarage. Pathau khumde malangna amo. Hey bondu tadro? Taine. Taradi tai tadi khumba yadro. Nangbu hawjikpu angang macha dauna yumgi miga saunaraga chatpa matamlo. Bhai nangna khangadaba nate. Nangdi nupi angang na seba tawdana nungaina leiraba natro yari. Nangna kaidoraba kari amuk thoage. Laijagi number do switch off le kaidawbaga yawrajano. Khangde chinglemi budi ngasai chatlubani. Ado nangi potudi law haiba yadena amuk puraga lai. Pathau hoi mai amata khumlakte. Malangna tabro aidi nangonda wari mayam amadi tamningdrabani. Kai wari no? Laijado ngasai chinglembina chatlubada yamna kapame hai. Nang supanba yahaude hai saubada. Kari amuk tawnarage noibo? Soidana kaplamgani khangi adubu laija kapame haiba wahai se tabada thamoido amukka hena leiba yadre. Tapna hairei. Ngasi imado khulda chatkibani. Aduda laija hoida changlaga aikhoinigi hanagi maramda khara puthoktuna ngangbiramlaba male. Adugi soidana oiramgani. Oh, adu oidaini. Chinglembina tambada nangbu kharasu warauna hairpa male. Chinglembi su ngasai hek halakpadagi wakhal nungaitena sona leiri. Pathau khumaktre mittagi pisu chenthaba lepti. Ngaihak tumin leiraga tapna amuk hairei. Bhai ai haujimak lake. Mabu wari sanagi. Ngaiko pungse yam thengi haujikti aduga nang laasu ma unaba kaisu phangoi. Ai mana adumna aina maram oiraga thamoi shokna mathanta phudokpham leita wana khangbagi mahut ai magi michai tabane hena phagani. Mana iphamda chainingba ngangningba pendaba pumba phongdokchan ai taba ngamgani. Ngai khomi amta tapthako lake hairasu hayeng oina lao. Haujiki thengi lamnaga lapane khudong char.
ꯄꯥꯊꯧ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯃꯊꯟꯇ ꯃꯔꯥꯜ ꯂꯪꯁꯤꯟꯖꯕꯒ ꯆꯞ ꯃꯥꯟꯅꯔꯤ꯫ ꯍꯣꯏ, ꯑꯩ ꯍꯌꯦꯡ ꯐꯥꯔꯁ ꯃꯣꯔꯅꯤꯡꯗ ꯂꯥꯛꯑꯒꯦ꯫ ꯐꯥꯔꯁ ꯃꯣꯔꯅꯤꯡ ꯍꯥꯏꯖꯔꯕꯁꯨ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯍꯤꯡꯗꯣ꯫ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄ ꯑꯗ꯭ꯋꯥꯏꯗ ꯌꯨꯝꯗꯁꯨ ꯆꯪꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯑꯣꯐꯤꯁꯇꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯈꯨꯜ ꯇꯝꯅ ꯑꯊꯤꯡꯕ ꯂꯩꯇ ꯊꯧꯔꯛꯄꯅꯤ꯫ ꯈꯪꯍꯧꯗꯦ ꯃꯤꯅꯠ ꯀꯌꯥꯒꯤ ꯃꯅꯨꯡꯗ ꯌꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ꯫ ꯂꯥꯏꯖꯕꯨ ꯀꯝꯗꯧꯅ ꯎꯅꯒꯅꯤ, ꯎꯅꯔꯒ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯕꯗꯤ ꯑꯍꯤꯡ ꯆꯨꯞꯄ ꯈꯜꯂꯕꯁꯨ ꯈꯟꯐꯝ ꯈꯪꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯈꯔꯗꯤ ꯍꯥꯏꯅꯤꯡꯕꯅꯤ꯫ ꯈꯟꯐꯝ ꯈꯪꯗ ꯈꯨꯜ ꯌꯧꯅꯕ ꯆꯨꯝꯗ꯭ꯔꯤꯡ ꯊꯧꯔꯛꯏ꯫ ꯂꯥꯏꯖꯁꯨ ꯋꯥꯈꯜ ꯃꯊꯪ ꯁꯨꯝ ꯈꯟꯖꯤꯟꯗꯨꯅ ꯑꯍꯤꯡꯗꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯐꯃꯨꯡꯗ ꯁꯨꯝ ꯍꯤꯞꯇꯨꯅ ꯂꯩꯔꯕꯗꯤ ꯋꯥꯈꯜ ꯖꯥꯠ ꯈꯜꯂꯛꯇꯨꯅ ꯍꯦꯟꯅ ꯋꯥꯔꯅꯤ ꯈꯟꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯧꯕꯨꯛꯇ ꯆꯨꯝꯗ꯭ꯔꯤꯡ ꯂꯥꯛꯏ꯫ ꯊꯦꯡꯅꯧ ꯍꯥꯏꯅ ꯇꯝꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯂꯥꯏꯅ ꯌꯥꯠꯄ ꯂꯝꯕꯤ ꯑꯣꯏꯕꯒꯤꯔ? ꯂꯥꯏꯖꯅ ꯑꯉꯟꯕ ꯑꯌꯨꯛꯇꯨꯗ ꯋꯥꯈꯜꯗ ꯀꯔꯤꯁꯨ ꯆꯪꯗ ꯇꯨꯃꯤꯟ ꯂꯥꯛꯂꯤꯕꯗꯣ ꯄꯥꯊꯧ ꯂꯥꯞꯅ ꯎꯏ꯫ ꯄꯥꯊꯧꯅ ꯈꯨꯜꯗ ꯂꯥꯛꯂꯤꯕꯗꯣ ꯂꯥꯏꯖꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯉꯟꯕ ꯑꯌꯨꯛꯁꯤꯗ ꯂꯝꯕꯤ ꯅꯥꯀꯜꯗ ꯂꯥꯏꯖꯅ ꯆꯠꯂꯝꯕꯗꯨ ꯎꯕꯗꯗꯤ ꯄꯥꯊꯧ ꯈꯔꯁꯨ ꯄꯥꯈꯠꯂꯤ꯫ ꯁꯨꯝ ꯎꯪꯗꯨꯅ ꯆꯠꯂꯝꯕꯗꯒꯤ ꯃꯅꯥꯛꯇ ꯈꯪꯍꯧꯗꯅ ꯒꯥꯔꯤ ꯑꯃ ꯈꯥꯝꯖꯤꯜꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯌꯦꯡꯈꯠꯂꯨꯕꯗ ꯄꯥꯊꯧꯅ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯀꯨꯝꯊꯔꯛꯄꯗꯨ ꯎꯕꯗ ꯂꯥꯏꯖ ꯃꯁꯥꯗꯣ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯆꯤꯡꯁꯤꯟꯕꯒꯨꯝ ꯇꯧꯏ꯫ ꯎꯁꯤꯟꯅꯗꯅ ꯆꯠꯀꯦ ꯇꯧꯕꯗꯣ ꯄꯥꯊꯧꯅ ꯀꯧꯔꯛꯄꯗ ꯈꯪꯂꯦꯞ ꯂꯦꯞꯄꯤ꯫ ꯂꯥꯏꯖ, ꯀꯥꯏꯗꯅꯣ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ? ꯊꯕꯛ ꯂꯩ꯫ ꯄꯥꯊꯧꯗ ꯍꯥꯏꯐꯦꯠꯇꯁꯨ ꯌꯦꯡꯂꯛꯇꯦ, ꯂꯩꯊꯣꯛꯇꯨꯅ ꯈꯨꯝꯅꯤꯡꯗ ꯈꯨꯝꯂꯛꯄꯅꯤ꯫ ꯀꯥꯏꯗ? ꯂꯧꯕꯨꯛꯇ꯫ ꯂꯧꯒꯤ ꯊꯕꯛ ꯀꯩꯀꯩ ꯋꯥꯠꯂꯤꯒꯦ? ꯂꯣꯏꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯌꯥꯔꯛ ꯍꯟꯅ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯄꯥꯊꯧꯗ ꯃꯥꯒꯤ ꯑꯁꯥ ꯑꯃꯠꯇ ꯊꯝꯂꯔꯣꯏ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯕ ꯍꯩꯇ꯭ꯔꯕ ꯊꯃꯣꯏꯗꯨꯅ ꯑꯁꯥꯎꯕ ꯑꯣꯟꯗꯨꯅ ꯈꯪꯍꯧꯗꯦ ꯁꯥꯎꯅꯤꯡꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯄ꯫ ꯑꯩꯒꯤ ꯊꯕꯛ ꯂꯣꯏꯕ ꯂꯣꯏꯗꯕꯗ ꯑꯗꯨꯛ ꯌꯥꯝ ꯌꯦꯡꯁꯤꯜꯂꯤꯗꯣ ꯀꯩꯒꯤꯅꯣ? ꯂꯥꯏꯖꯒꯤ ꯋꯥꯍꯩꯗ ꯑꯁꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯆꯦꯜꯂꯤꯕꯗꯨꯒꯤ ꯃꯔꯝ ꯄꯥꯊꯧ ꯈꯪꯂꯤ꯫ ꯇꯞꯊꯔꯒ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯖ, ꯑꯩ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗ ꯅꯣꯡꯉꯥꯟꯗ꯭ꯔꯤ꯫ ꯑꯩ ꯅꯪꯕꯨ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯃꯁꯥꯗ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯤꯕꯗꯣ ꯐꯥꯊꯕꯁꯨ ꯉꯝꯖꯗ꯭ꯔꯤ꯫ ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯟꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯈꯥꯡꯖꯤꯜꯂꯤ꯫ ꯑꯩꯒꯤ ꯋꯥꯔꯤ ꯂꯩꯇꯦ꯫ ꯑꯩꯗꯤ ꯂꯩ꯫ ꯂꯝꯕꯤꯁꯤꯗ ꯁꯥꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯃꯤ ꯑꯇꯩꯁꯨ ꯂꯧꯗ ꯂꯥꯛꯅꯔꯅꯤ꯫ ꯁꯤꯗ ꯁꯨꯝ ꯍꯥꯏꯔꯣ, ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯑꯩ ꯊꯦꯡꯉꯤ꯫ ꯂꯥꯏꯖ! ꯄꯥꯊꯧꯅ ꯁꯣꯟꯊꯥꯡꯅꯅ ꯀꯧꯔꯛꯄꯗꯨꯗ ꯂꯥꯏꯖꯒꯤ ꯊꯃꯣꯏꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯦꯊꯈ꯭ꯔꯦ꯫ ꯇꯧꯐꯝꯁꯨ ꯈꯪꯗ꯭ꯔꯦ ꯅꯥꯀꯜ ꯑꯃꯗ ꯑꯣꯟꯊꯣꯛꯇꯨꯅ ꯁꯥꯎꯅꯤꯡꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯔꯔꯣꯏ ꯍꯥꯏꯔꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯅꯪꯅ ꯑꯗꯨꯃꯥꯏ ꯁꯥꯎꯔꯒ ꯑꯩꯈꯣꯏꯅꯤ ꯀꯃꯥꯏ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯣ? ꯁꯥꯎꯗꯦ꯫ ꯀꯅꯥꯅ ꯑꯩ ꯁꯥꯎꯋꯦ ꯍꯥꯏꯅꯣ? ꯅꯇꯧꯗꯨꯅ꯫ ꯄꯥꯊꯧ ꯂꯝꯕꯤꯗꯨꯗ ꯀꯅꯥ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯒ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅ ꯅꯪꯕꯨ ꯀꯔꯤꯅꯣ ꯍꯥꯏꯔꯣꯏꯗꯕ, ꯅꯪꯒꯤ ꯊꯃꯣꯏꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯈꯔ ꯍꯥꯏꯔꯝꯂꯕ ꯃꯥꯜꯂꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯑꯩ ꯂꯥꯜꯂꯦ ꯂꯥꯏꯖ꯫ ꯃꯗꯨ ꯍꯥꯏꯒꯦ ꯈꯟꯕꯒꯤꯔꯥ ꯑꯩꯕꯨ ꯈꯥꯝꯕꯁꯦ? ꯏꯃꯥꯅ ꯄꯪꯂꯥꯡꯗ ꯂꯥꯡꯖꯕꯅꯤ, ꯊꯑꯣꯏꯅ ꯁꯦꯔꯤꯌꯁ ꯇꯥꯅ ꯍꯥꯏꯅꯕ ꯅꯠꯇꯦ꯫ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ? ꯆꯍꯤ ꯀꯌా ꯂꯥꯞꯅꯈ꯭ꯔꯕꯁꯨ ꯅꯪꯅ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯅꯨꯡꯁꯤꯕꯅꯤ, ꯃꯁꯤ ꯈꯪꯕꯤꯌꯨ꯫ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯇꯦ ꯍꯥꯏꯅꯁꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯑꯁꯥꯎꯕꯗꯣ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯥꯊꯕꯤꯌꯨ꯫ ꯑꯩ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯑꯩ ꯇꯧꯒꯦ꯫ ꯑꯩ ꯍꯧꯖꯤꯛꯃꯛ ꯅꯪꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯄ ꯉꯝꯒꯅꯤ ꯂꯥꯏꯖ꯫ ꯂꯥꯏꯖꯁꯨ ꯄꯥꯊꯧꯕꯨ ꯆꯤꯡꯅꯕ ꯂꯩꯇ ꯊꯥꯖꯩ꯫ ꯑꯗꯨꯕꯨ ꯃꯇꯝ ꯆꯥꯅ ꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯗꯕꯒꯤ ꯃꯔꯝꯗꯤ ꯍꯥꯏꯔꯛꯇꯕ ꯑꯣꯏꯕꯅ ꯑꯗꯨꯃꯛ ꯋꯥꯔꯧꯗꯨꯅ ꯂꯩꯔꯤ, ꯑꯗꯨꯕꯨ ꯐꯣꯡꯂꯨꯗ꯭ꯔꯤ꯫ ꯄꯥꯊꯧꯒꯤ ꯃꯃꯥꯅ ꯍꯥꯏꯔꯝꯕ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯅ ꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯕꯁꯨ ꯆꯪꯖꯐꯝ ꯄꯤꯕꯤꯒꯅꯨ ꯍꯥꯏꯔꯝꯕ ꯃꯇꯨꯡ ꯏꯟꯅ ꯄꯥꯊꯧꯅ ꯑꯊꯤꯡꯕ ꯂꯩꯇꯅ ꯋꯥꯍꯩ ꯑꯃꯗꯤ ꯈꯣꯡꯊꯥꯡ ꯑꯅꯤꯃꯛ ꯄꯨꯟꯅ ꯊꯥꯡꯖꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡꯗꯣ ꯊꯤꯡꯅꯕ ꯄꯥꯝꯕꯩ ꯊꯤꯔꯤ꯫ ꯃꯗꯨ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ꯫ ꯀꯔꯤꯒꯤ ꯑꯣꯏꯔꯣꯏꯗꯣꯏꯅꯣ? ꯅꯪ ꯑꯩꯒꯤ ꯊꯃꯣꯏ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯅꯠꯇ꯭ꯔꯥ? ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ꯫
ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯄꯥꯝꯕ ꯂꯝꯕꯤ ꯑꯃꯗꯤ ꯃꯤꯑꯣꯏ ꯈꯟꯗꯨꯅ ꯆꯠꯅꯈꯤꯕꯗ ꯑꯊꯤꯡꯕ ꯄꯤꯅꯔꯣꯏꯁꯤ꯫ ꯄꯥꯊꯧ ꯂꯥꯏꯖꯒꯤ ꯋꯥꯍꯩꯗꯨꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯈꯪꯅꯤꯡꯕꯒ ꯂꯣꯏꯅꯅ ꯍꯪꯂꯛꯏ꯫ ꯃꯥꯅ ꯄꯥꯝꯖꯕ ꯃꯤꯑꯣꯏ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ? ꯁꯣꯝꯒ ꯂꯨꯍꯣꯡꯅꯕ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯥꯝꯖꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯂꯩꯕꯒꯨꯝ ꯑꯩꯒꯤꯁꯨ ꯂꯩꯔꯤ꯫ ꯊꯥꯖꯗꯦ, ꯁꯨꯛꯊꯥ ꯊꯥꯖꯗꯦ, ꯑꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯗꯕ ꯋꯥꯐꯝꯁꯨ ꯅꯠꯇꯦ꯫ ꯁꯣꯏꯗꯅ ꯂꯥꯛꯂꯝꯒꯅꯤ ꯃꯆꯥ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯏꯃꯨꯡ ꯀꯌꯥ ꯑꯃꯅ꯫ ꯂꯥꯏꯖꯅ ꯏꯃꯨꯡꯒꯤ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯍꯦꯛꯇ ꯈꯟꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯗꯤ ꯃꯤꯀꯨꯞꯁꯤꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯄꯥꯊꯧ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯆꯤꯟꯗꯨ ꯆꯤꯛꯇꯨꯅ ꯇꯨꯃꯤꯟ ꯂꯩꯃꯥꯏꯗ ꯌꯦꯡꯊꯗꯨꯅ ꯂꯩ꯫ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤꯕꯗꯣ ꯈꯪꯖꯤꯟꯕ ꯃꯥꯜꯂꯤ꯫ ꯅꯣꯟꯈꯠꯂꯛꯇ꯭ꯔꯦ ꯐꯅ ꯀꯨꯏꯅ꯫ ꯂꯥꯏꯖꯁꯨ ꯆꯨꯝꯒꯦꯔꯥ ꯂꯥꯟꯒꯦꯔꯥ ꯍꯦꯛꯇ ꯍꯥꯏꯗꯣꯛꯈꯤꯕꯅꯤ ꯄꯥꯊꯧꯒꯤ ꯈꯣꯡꯊꯥꯡꯗꯣ ꯊꯤꯡꯅꯕ ꯍꯣꯠꯅꯕꯗ꯫ ꯃꯊꯟꯇ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯑꯃꯁꯨ ꯄꯣꯛꯆꯔꯤ꯫ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ ꯑꯅꯤꯗꯣ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗꯨꯗ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯂꯥꯏꯖꯅ ꯑꯆꯤꯛꯄꯗꯨ ꯊꯨꯒꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯔꯝꯗ ꯂꯨꯍꯣꯡꯕ ꯑꯅꯤꯃꯛ ꯑꯃꯠꯇ ꯀꯥꯏꯍꯟꯕ ꯄꯥꯝꯗꯦ꯫ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯕꯤꯌꯨ꯫ ꯑꯩꯗꯤ ꯌꯥꯕ ꯉꯝꯃꯣꯏ꯫ ꯅꯪꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯣ? ꯄꯥꯊꯧꯗꯣ ꯍꯟꯗꯛꯇꯤ ꯁꯥꯎꯒꯠꯂꯛꯏ꯫ ꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯥꯏꯖꯁꯨ ꯄꯥꯊꯧꯅ ꯊꯥꯖꯅꯕ ꯍꯥꯏꯗꯨꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯤ꯫ ꯅꯪꯅ ꯂꯨꯍꯣꯡꯕ ꯂꯨꯍꯣꯡꯗꯕ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯀꯥꯏꯍꯟꯕ ꯑꯩ ꯄꯥꯝꯗꯦ꯫ ꯄꯥꯊꯧ ꯍꯥꯟꯅꯗꯤ ꯈꯝꯕꯜꯕ ꯍꯥꯏꯕꯁꯦ ꯊꯣꯏꯗꯣꯛꯅ ꯐꯥꯎꯗꯦ, ꯑꯗꯨ ꯑꯣꯏꯗꯨꯅꯁꯨ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯇꯥꯡꯗꯒꯤꯗꯤ ꯄꯥꯊꯧ ꯀꯜꯂꯛꯄ, ꯈꯝꯕꯜꯕ, ꯄꯥꯝꯃꯨꯕ ꯀꯥ ꯍꯦꯟꯅ ꯃꯁꯛ ꯈꯪꯈ꯭ꯔꯕꯅ ꯍꯟꯗꯛꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯂꯥꯏꯖꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯈꯝꯕꯜꯕ ꯄꯣꯛꯂꯤꯕ ꯊꯃꯣꯏꯗꯣ ꯐꯨꯗꯣꯛꯐꯝ ꯂꯩꯇ ꯑꯁꯥꯎꯕ ꯑꯣꯟꯗꯨꯅ ꯈꯣꯟꯖꯦꯜ ꯋꯥꯡꯂꯞꯅ ꯍꯥꯏꯔꯛꯏ꯫ ꯂꯨꯍꯣꯡꯒꯦ ꯍꯥꯏꯔꯗꯤ ꯑꯩ ꯂꯩꯇ꯭ꯔꯤꯉꯩ ꯂꯨꯍꯣꯡꯉꯝꯃꯣ ꯌꯥꯗ꯭ꯔꯣ? ꯀꯩꯒꯤ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯂꯨꯍꯣꯡꯗꯕꯤ ꯂꯩꯔꯒ ꯑꯩ ꯎꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯂꯨꯍꯣꯡꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯃꯗꯨ ꯑꯩꯒꯤ ꯗꯤꯁꯤꯖꯟꯅꯤ, ꯃꯁꯤꯗ ꯀꯅꯥ ꯑꯃꯠꯇꯒꯤ ꯋꯥꯈꯜꯅ ꯅꯠꯇꯦ꯫ ꯃꯗꯨꯗꯤ ꯅꯪ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪꯕꯨ ꯂꯨꯍꯣꯡꯕ ꯎꯒꯗꯧꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯒꯅꯤ꯫ ꯀꯥꯟꯅꯗꯕꯗ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯍꯧꯖꯤꯛꯄꯨ ꯑꯗꯨꯒꯨꯝꯕ ꯍꯥꯏꯅꯕ ꯃꯇꯝ ꯅꯠꯇꯦ꯫ ꯐꯥꯒꯤꯔꯣꯏꯅ ꯍꯥꯏꯔꯤꯁꯦ? ꯄꯥꯊꯧꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯖꯁꯨ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯑꯣꯝꯆꯥꯛꯅꯗꯨꯅ ꯂꯩꯔꯝꯕ ꯊꯃꯣꯏꯗꯣ ꯄꯣꯈꯥꯏꯔꯛꯂꯤ꯫ ꯃꯤꯠꯂꯨ ꯄꯤ ꯏꯔꯥ ꯏꯆꯦꯟ ꯆꯦꯟ ꯈꯣꯟꯖꯦꯜ ꯀꯟꯈꯠꯅ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯗꯤ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯤ ꯐꯥꯒꯤꯔꯥ? ꯄꯨꯝꯅꯃꯛ ꯂꯣꯠꯇꯨꯅ ꯊꯝꯂꯒ ꯑꯩꯕꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯊꯤꯔꯛꯄꯗꯤ ꯐꯥꯒꯤꯔꯥ? ꯐꯥꯒꯤ ꯅꯠꯇꯦ ꯍꯥꯏꯕ ꯇꯥꯛꯅꯕ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯅꯪꯅ ꯍꯔꯥꯎꯅ ꯃꯤꯒꯤ ꯌꯨꯝꯗ ꯆꯠꯈꯤꯕꯗꯨꯔോ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯌꯨ ꯍꯥꯏꯕ꯭ꯔꯣ? ꯅꯪꯅ ꯂꯨꯍꯣꯡꯕ ꯉꯝꯂꯒ ꯑꯩꯅ ꯀꯔꯤꯒꯤ ꯉꯝꯂꯣꯏ? ꯅꯪꯅ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯈꯤꯕꯒꯨꯝ ꯑꯩꯅꯁꯨ ꯀꯔꯤꯒꯤ ꯆꯠꯄ ꯉꯝꯂꯣꯏ? ꯉꯝꯅꯤ, ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯄ ꯉꯝꯒꯅꯤ꯫ ꯅꯪ ꯈꯛꯇ ꯅꯠꯇꯤꯌꯦ ꯀꯥꯎꯊꯣꯛꯄ ꯉꯝꯕ, ꯑꯩꯁꯨ ꯅꯪꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯁꯨꯈꯪ ꯈꯪꯗꯕ ꯅꯤꯄꯥꯗ ꯏꯃꯨꯡꯅ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯈꯜꯂꯤꯗꯨꯕꯨ ꯅꯊꯟꯇ ꯑꯁꯦꯡꯕꯅꯤ ꯈꯟꯕ꯭ꯔꯣ? ꯄꯥꯊꯧ ꯍꯥꯏꯐꯝ ꯈꯪꯗ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕꯗꯣ ꯑꯁꯥꯎꯕꯗꯣ ꯑꯣꯟꯊꯣꯛꯇꯨꯅ ꯈꯨꯝꯂꯤ꯫ ꯂꯥꯏꯖꯁꯨ ꯋꯥꯔꯤꯗꯨ ꯑꯆꯨꯝꯕ ꯑꯣꯏꯒꯦꯔꯥ ꯑꯔꯥꯟꯕ ꯑꯣꯏꯒꯦꯔꯥ ꯄꯥꯊꯧꯒꯤ ꯋꯥꯍꯩꯗꯨꯗ ꯇꯤꯡ ꯂꯥꯎꯅ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯤ꯫ ꯑꯩꯗꯤ ꯀꯔꯤꯒꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯅꯤꯄꯥꯗ ꯌꯨꯝ ꯄꯥꯟꯒꯅꯤ? ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯜ ꯂꯩꯕ, ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯒꯗꯕ, ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯥꯗꯣꯛꯄꯤꯔꯣꯏꯗꯕ, ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯞꯇꯨꯅ ꯄꯨꯝꯅꯃꯛ ꯑꯩꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯕ ꯉꯝꯕ ꯅꯨꯄꯥꯅꯤ ꯑꯩꯒꯤ ꯅꯨꯄꯥꯗꯤ꯫ ꯑꯩꯕꯨ ꯋꯥꯍꯩ ꯑꯃ ꯐꯥꯎ ꯍꯥꯏꯔꯝꯗ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯃꯈꯨꯠꯇ ꯏꯔꯥꯏ ꯂꯥꯏꯅ ꯁꯤꯟꯅ ꯊꯣꯛꯂꯝꯒꯗꯕ, ꯃꯤꯆꯦꯜ ꯑꯣꯏꯅ ꯆꯦꯟꯈꯤꯒꯗꯕ ꯅꯤꯄꯥꯗꯤ ꯅꯠꯇꯦ ꯑꯩꯒꯤ ꯅꯤꯄꯥꯗꯤ꯫ ꯂꯥꯏꯖꯒꯤ ꯃꯆꯤꯟ ꯇꯨꯝꯂꯕ ꯃꯔꯧ ꯂꯩꯕ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯂꯥꯏꯖꯒꯤ ꯋꯥꯔꯧꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯃꯇꯝꯗꯨꯗ ꯊꯃꯣꯏꯗ ꯄꯨꯈꯤꯕ ꯆꯩꯅꯥ, ꯈꯥꯡꯈꯤꯕ ꯃꯩꯁꯥꯗꯤ ꯍꯥꯏꯗꯣꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯄꯥ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯊꯋꯥꯏꯅꯤ ꯈꯜꯂꯤꯕꯤ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤꯗꯃꯛ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤꯗꯦ ꯍꯥꯏꯕꯗꯣ
ꯂꯥꯏꯖꯅ ꯅꯥꯀꯣꯏꯅꯅ ꯍꯥꯏꯔꯛꯂꯕꯗ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ, ꯃꯥꯒꯤ ꯂꯥꯏꯖꯕꯨ ꯍꯦꯟꯅ ꯂꯨꯅ ꯇꯧꯕꯤꯕ ꯉꯝꯒꯗꯕ ꯃꯤ ꯂꯩ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯊꯃꯣꯏꯗꯣ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯦ꯫ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯅꯪꯒꯤꯅꯦ ꯍꯥꯏꯕꯗ ꯃꯇꯤꯛ ꯌꯥꯝ ꯆꯥꯈꯤꯗ꯭ꯔꯦ, ꯍꯧꯖꯤꯛꯁꯨ ꯆꯥꯗ꯭ꯔꯤ꯫ ꯑꯩꯒꯤ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕ ꯃꯇꯧꯅ ꯅꯪꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕꯁꯨ ꯉꯝꯗꯦ, ꯅꯪꯒꯤ ꯈꯨꯠ ꯄꯥꯏꯗꯨꯅ ꯄꯨꯝꯅꯃꯛ ꯂꯥꯟꯊꯦꯡꯅꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ꯫ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯃꯤꯆꯦꯜ ꯑꯣꯏꯔꯕ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝ ꯉꯁꯤꯁꯨ ꯃꯤꯆꯦꯜ ꯑꯣꯏꯔꯤ꯫ ꯅꯪꯒꯤ ꯋꯥꯔꯤ ꯍꯪꯕꯗꯤ ꯉꯝꯗ, ꯀꯔꯤ ꯀꯔꯝꯕ ꯋꯥꯔꯤ ꯇꯥꯒꯅꯤ ꯄꯥꯈꯠꯅ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯅ ꯅꯪꯕꯨ ꯈꯟꯗꯨꯅ ꯂꯥꯛꯈꯤꯕꯗꯣ, ꯅꯪꯅ ꯉꯁꯤꯁꯨ ꯂꯦꯡꯗꯅ ꯂꯩꯔꯝꯕꯗ ꯑꯩꯅ ꯀꯌꯥꯗ ꯍꯔꯥꯎꯈꯤꯕ꯫ ꯅꯨꯡꯁꯤꯕꯁꯨ 100% ꯍꯦꯟꯒꯠꯇꯨꯅ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤ ꯂꯝꯕꯤ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯒꯦ ꯈꯟꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯒꯨꯝꯕ ꯅꯪꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯂꯩꯔꯕꯗꯤ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯂꯥꯞꯊꯣꯛꯄ ꯇꯥꯔꯦ꯫ ꯀꯠꯊꯣꯛꯇꯨꯅ ꯂꯥꯛꯂꯕ ꯊꯃꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯦꯝꯖꯤꯟꯕ ꯋꯥꯅ ꯂꯦꯜꯂꯛꯈꯤꯕꯅꯤ꯫ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯊꯦꯝꯖꯤꯟꯖꯕ ꯇꯥꯔꯦ ꯏꯊꯟꯇ꯫ ꯂꯥꯞꯅ ꯂꯩꯅꯈ꯭ꯔꯁꯨ ꯂꯨꯍꯣꯡꯕꯒꯤ ꯕꯥꯔꯇꯣꯟꯗꯤ ꯌꯧꯍꯜꯂꯛꯎ꯫ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯔꯝꯂꯒ ꯄꯥꯊꯧ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯈꯨꯜꯗ ꯐꯥꯎ ꯆꯪꯂꯝꯗ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ꯫ ꯍꯥꯏꯗꯣꯛꯈꯤꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯂꯒ ꯊꯃꯣꯏ ꯃꯥꯁꯨ ꯊꯦꯝꯕ ꯌꯥꯗ꯭ꯔꯦ꯫ ꯂꯦꯞꯂꯝꯕꯗꯣ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯈꯪꯐꯝ ꯐꯝꯊꯗꯨꯅ ꯀꯞꯂꯔꯤ꯫ ꯄꯥꯊꯧꯅ ꯋꯥꯔꯧꯅ ꯍꯥꯏꯔꯝꯂꯤꯕ ꯃꯌꯥꯝꯗꯣ ꯅꯥꯀꯣꯡ ꯁꯤꯡꯌꯥ ꯌꯩꯔꯔꯤ꯫ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯈꯟꯗ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤꯕꯤ ꯃꯥꯕꯨ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜꯗꯒꯤ ꯂꯥꯞꯅ ꯎꯏ꯫ ꯍꯥꯏꯐꯝ ꯈꯪꯗꯦ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯗꯣ ꯇꯩꯊꯣꯛꯀꯦꯁꯨ ꯈꯟꯗꯦ꯫ ꯃꯊꯟꯇ ꯒꯥꯔꯤꯒꯤ ꯁ꯭ꯇꯤꯌꯔꯤꯡꯗꯨꯗ ꯃꯈꯨꯠꯅ ꯐꯨꯗꯨꯅ ꯃꯩꯆꯥꯛ ꯄꯨꯝꯕ ꯐꯨꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯄꯥꯊꯧꯒꯤ ꯃꯃꯥ ꯂꯥꯛꯂꯝꯕ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯣ ꯂꯥꯏꯖ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯋꯥꯈꯜ ꯃꯌꯥꯝꯅꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯃꯥꯒꯤ ꯅꯥꯍꯦꯕ ꯃꯈꯣꯜꯅꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯇꯧꯐꯝ ꯈꯪꯗ ꯃꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯂꯛꯇꯨꯅ, ꯏꯃꯥ, ꯅꯁꯥ ꯀꯩꯗꯧꯔꯒꯦ? ꯏꯁꯥꯁꯦ ꯌꯥꯝ ꯋꯥꯏꯅꯦ, ꯅꯪꯕꯨ ꯍꯧꯖꯤꯛꯁꯨ ꯇꯨꯝꯗ꯭ꯔꯤꯕꯣ? ꯇꯨꯝꯃꯤ꯫ ꯏꯃꯥ, ꯅꯈꯨꯠꯇꯨ ꯄꯤꯔꯛꯑꯣ, ꯑꯩ ꯅꯣꯏꯕꯤꯒꯦ꯫ ꯆꯥꯛꯁꯨ ꯐꯖꯅ ꯆꯥꯈꯤꯗ꯭ꯔꯦ, ꯑꯗꯨꯒꯤ ꯋꯥꯕ ꯍꯦꯟꯖꯤꯜꯂꯝꯃꯅꯤ꯫ ꯕꯣꯏꯅꯥꯎꯗꯣ ꯐꯣꯟꯒ ꯇꯧꯔꯛꯇꯕ꯭ꯔꯥ? ꯅꯍꯥꯟꯗꯤ ꯇꯧꯔꯛꯏ, ꯆꯤꯡ ꯂꯝꯕꯤ ꯆꯠꯄ ꯑꯣꯏꯕꯅꯤꯅ ꯐꯣꯟ ꯅꯦꯠꯋꯥꯛ ꯇꯣꯏꯅ ꯐꯪꯗꯦ, ꯑꯗꯨꯒꯤ ꯇꯧꯔꯛꯇꯕꯅꯤ ꯍꯥꯏꯌꯦ꯫ ꯏꯃꯧꯗꯨꯅ ꯃꯔꯣꯜ ꯑꯃ ꯈꯔ ꯉꯥꯡꯅꯩ ꯆꯩꯅꯩ ꯍꯥꯏꯕꯒꯤꯕꯨ ꯃꯄꯥꯝꯗ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯊꯣꯛꯄ ꯉꯝꯃꯤ꯫ ꯌꯨꯝꯁꯦ ꯌꯨꯝ ꯑꯣꯏꯅ ꯄꯥꯜꯂꯣꯏꯗꯧꯔꯤ꯫ ꯏꯃꯥ, ꯌꯥꯔꯗꯤ ꯏꯃꯥꯒꯤ ꯃꯁꯥ ꯈꯔ ꯀꯜꯂꯒ ꯔꯣꯅꯤꯕꯨ ꯑꯃꯨꯛꯀꯁꯨ ꯀꯧꯔꯨꯁꯤ꯫ ꯀꯌꯥꯔꯛꯅꯣ ꯃꯥꯕꯨ ꯀꯧꯕ ꯆꯠꯀꯗꯧꯔꯤꯕꯁꯦ? ꯏꯃꯥ, ꯈꯔ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯇꯧꯔꯤꯅꯤ, ꯀꯨꯏꯅ ꯃꯄꯥꯝꯗ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ, ꯋꯥꯈꯜ ꯇꯥꯔꯛꯀꯅꯤꯗ꯫ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯃꯛ ꯐꯠꯇꯦ, ꯃꯄꯥꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗ ꯏꯃꯥꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛ ꯊꯦꯡꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯀꯨꯏꯅ ꯂꯥꯟꯊꯦꯡꯅꯗꯨꯅ ꯂꯥꯛꯄ ꯑꯣꯏꯕꯅ ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯋꯥꯈꯜ, ꯍꯛꯆꯥꯡ, ꯄꯨꯛꯅꯤꯡ ꯂꯣꯏꯅ ꯁꯣꯟꯊꯔꯦ꯫ ꯃꯇꯥꯡꯁꯤꯗ ꯅꯈꯣꯏ ꯅꯆꯤꯜ ꯅꯅꯥꯎ ꯑꯅꯤꯃꯛ ꯏꯃꯥꯅ ꯍꯥꯏꯕ ꯉꯥꯡꯕ ꯑꯃꯠꯇ ꯂꯧꯗꯦ꯫ ꯑꯩꯅ ꯂꯩꯇ꯭ꯔꯒ ꯀꯔꯤꯅꯣ ꯅꯣꯏꯅ ꯑꯣꯏꯍꯧꯒꯗꯕ? ꯏꯃꯥ, ꯀꯔꯤꯒꯤ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯤꯅꯣ? ꯑꯩ ꯏꯃꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯅꯤꯌꯦ꯫ ꯏꯃꯥꯅ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗꯣ ꯅꯆꯥꯗ ꯍꯥꯏꯌꯨ꯫ ꯅꯪꯁꯨ ꯃꯉꯥꯏ, ꯀꯌꯥꯝ ꯀꯨꯏꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯄꯨꯟꯁꯤꯁꯦ ꯈꯔꯁꯨ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯍꯩꯒꯗꯕꯅꯤꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ꯫ ꯏꯆꯥꯅ ꯀꯞꯇꯨꯅ ꯂꯩꯕꯗꯣ ꯏꯃꯥ ꯌꯦꯡꯕ ꯉꯝꯗꯦꯅꯦ꯫ ꯃꯤꯅ ꯑꯍꯣꯡꯕ ꯅꯥꯏꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗ ꯏꯔꯣꯏꯅꯗꯨꯅ ꯆꯠꯄ ꯉꯝꯂꯒ ꯏꯆꯥꯅ ꯀꯔꯤꯒꯤ ꯉꯝꯗ꯭ꯔꯤꯕꯅꯣ? ꯅꯪꯅ ꯂꯣꯟꯅ ꯏꯃꯥ ꯎꯍꯟꯗ ꯀꯞꯂꯤꯕꯗꯣ ꯏꯃꯥ ꯈꯪꯂꯣꯏ ꯈꯟꯕ꯭ꯔꯥ? ꯂꯥꯏꯖ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯝꯕꯗꯣ ꯈꯔ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ꯫ ꯃꯃꯥꯒꯤ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯗꯨꯅ ꯃꯄꯤ ꯇꯥꯔꯛꯂꯤꯕꯗꯣ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯇꯩꯊꯣꯛꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯏꯖꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯑꯩ ꯇꯥꯔꯒꯦ꯫
Nacha kari tau haibano. Madu haibiyu. Ichabu imana. Thamningba mafam ama hektada lehangadaba nate. Karina phani pharoi haibado. Tanabagi kakhal amadi thammo haibani. Ima buk tampak na haibado. Ay pau phaunaragi. Nipado yam phai hai. Phasu pharamgani. Nama buk tampak to yam phaba mini. Wari sana thoaga yengu. Ima, ay soidana wari sanagi. Adubu, masina aroibani haibadi khanbikinu. Nachada apha phata nainabagi tanja kharadi pibiko. Ay soidana image aningma thunghangani. Khallo. Ima, pothanaba tawrasi. Pungsi yam thengli. Nongangadawbasu kuidre. Image khuche ay paibigi. Tumthaba yabri yengu. Mama bu senaduna tumhalli. Adubu laijadi mikup ama phau tumthaba ngamdre. Mama gi phamungdagi tapna hogatuna magi phamungda muk changi. Longna sum hiptuna wakhal jat khanjelakpadagi waman khiduna hogatlaga lobuk lomda tawfam khangda chumjring lakhibani. Lambigi nakalda famthaduna kaplibado kanana su hogatlo kapkanu haina themiba leitre. Chatkriba gari duda amuksu yengduna mapi taba helakle. Pathau yumda su changdre office da laktuna thabakta mai onsinkre. Che chang kharadu hangdoktuna yenglibani. Adubu maduda su changdi. Matam amada risina mangondagi ka hena matik chakhibani. Aduna nungsibada maithibagi machak amasu chawna oiki. Hojikti lan thum ijat sangapanga amata watre. Adubu laijagi ne haibadadi hojiksu matik chadre. Nupa khudingmak magi nupigi khwaidagi matik chaba nupani haina khanjaba pami. Madunabu manakta thamduna awa ana thidana thabak inkhang sunaduna talakpa sel pumba nupi khutta sinaduna sijina halibani. Adubu pathaudi ngasisu maithiba oiduna leiri. Thabak maphamdagi ngasidi khara hena wana hale. Thabak khaktagi wanatte wakhalda awaba ama haptuna leibagini. Halakbaga mafi marol su hongdoke khande. Mamana chak charo haibasu chaningdre haidana mathakta chumjring kakhatuna sofada ngathaduna mamit uishinduna hipli. Ngaihaki sounding na ngangthoklurabasu laijana kap haubado themningba poi. Mana wabagum laijasu waramgadra charamgadra thaklamgadra kaptuna asum leiramgadra kharaga kapchetpi oiganbani khallubada pathau wakhaldo leiba yadre. Pocket the yauriba phone to putoktuna, laijagi number duda, amuksu call taushili. Ahing chupa hanjin taurabasu, number do, switch off sum haiduna lady. Taina fam kangda, yuda tiny. Masado, jumna pamba pau ngamdre, sophaduda ngathaduna. Number do, hanjin taushili. Nisagi mayaini, hakjangna choktabani, wakhalna wabani, lingba pau ngamda. Phone do paina tumthakri. Numit kharani di anido walan amata tanakidre amana amagi maramda. Jinglem bisu laijabu pau phaunagadaba ikai khibana phauba ngamdre. Tampakna sinduna laijabu tampaki mabungi macha thoibaga pau phauna hali. Sakhang maikhang nahanba phai khanduna tampaki yumda thoibabu kauduna anido sakhang nahali. Hek yengbada khangi aphaba mini haiba. Pathaugum thoidok hendokna sel thum paidrabasu leijaba lau inkhol kharado cheksina senajaduna leijabani. Chahidi laijaga lenga adum oigani. Thoibasu ahanba unaba oibaga kari haigani haibasu khangdre. Manena tambadagi laijagi masakti khara asum phajaramgani khangi. Adubu asuk hena phajaramgani haibadi khalludabanina laija ubada haigi khana lakhiwa warisu haiba ngamdre pakhatbana. Laijadi hangningba khangningba amata leitabagum wafam amata kangthokte. Tumin leibaduda thoibana haire. Kai hotnarige hojikti. Laijasu hanglakpa wahang khudingdi
asum ikai kaida paukhom piri. Kaisu thoidokpa tawjade, phi khara sum sari. Miro leitabanina lau singsu aina senajari. Adudi yam phai. Nupigi sinphamni khangdaba yadaba. Hoi. Aisu thoidokpa thabak inkhangdi tawba natteda. Babagi lau marak ama lei. Madu uri. Sanjarasi manga amasu loiri. Chawre sel yame adumadi. Nganu yensu kuntrani phumuk loiri. Sidi pulap bazardagi singnaba amada thai. Nangna pamba miyoy amadi ay oiramdaba yai. Adubu nangna kari pami aybu kari tawhanningi haibado haibi ay hotnajagi. Thabak chilhau thidana hotnabiribado madu yam pharabani. Madudagi henba aigi apamba asini haiba leijade. Hoi, tapna sum khangnaraaga sina phani sina pharoi haibado aikhoini dum tanasi. Laija ngaihak leiraga tapna amuk hairai. Aduga wafam amata karino hekta hayo. Aigi imado masa khara sonjilaga lei hojiksi. Aduna imagi apambagi matung inna imana haiba induna ai wafam sida lakhibani. Aina laklibase hojingmak ai yum kai panbagi lambida taha thangjilagi khana lakhibana chade. Kaisu kaide nangna lawningba matamdo adum law. Aigidi nangna ibu unaba yarakpase masina mikupsigi apenba oijare. Aduga amana nangi lawshingi thabak inkhangdo nathanda tawge khangano aibusu saruk yahanbiyu angama mateng pangjagi.